Lakhipur online putok saba megi tang ahum irai numit ki Khomjinba Pao tabirasi. Ahanbada maruba pao. Nong karna tabana Dima Hasau jila ki mafam kaya awaba mayoknare hayeng thangsa phawba school suti lauthokre. Churachandpur gi SBI branch tagi sakhangdaba miyoi singna lupa lakh kunrom gi senpham namduna pukre. Higher secondary first year gi darpan portal kuthangda application pisin bagi matangda khara hongdok hongjin tawkre. Jiribam gi Uchatholda yum amadi dukan mai tharamle CRPC gi section chamagani phumari gi makhada athingba khara thamjinkhre amasung Tripura da kabi asangba miniketan gi chahi chamagatara nipan suba mapok kuman thorom pangthokre. Haujik mapungoi ba pau tabirase. Nong ka hena tabana maram oiraga Dima Hasau jila gi chingi mafam kayada leibak kinthabagi thodok mathang thokle gari chathok se sinda apanba oire makhata na nong chingi oirakpa yaba bibam na maram oiraga Dima Hasau jila gi mahiloisang khudingmak hayeng thangja phawba suti lauthokre. Haflong gi Ramnagar area da su mafam kaya isingna thumjinkhre Silchar Haflong lambi su isingna thumjinduna chathok se sinda apanba thokle. Churachandpur jila gi ke salbong da leiba SBI branch tagi sakhangdaba mamai mamit khomjinba kulai paiba miyoi marina ngarang bank asidagi lupa lakh kunrom gi senpham namduna pukre. Thodok asi ngarang nungtil pung anirom tarakpa matamda sakhangdaba miyoi sing aduna bank ki thongmi singda nongmai utuna senpham sing adu lut tawkhibani hairi. Manipur da megi tang ahum dagi kanglup ki irang thokpa horakpadagi masiga tharaga marirak suba bank lut tawbagi thodokni kangpokpi amasung ukhrulda amamam aduga Churachandpur dana anirak suba oina bank lut tawbagi thodok thokre. Higher secondary first year da admission gi matangda darpan portal gi kuthangda application pisin bagi matangda khara hongdok hongjin tawkre. Assam Higher Secondary Education Council na thokpa cherolama gi matungina darpan portal da online application pisin bagi matam megi tang 15 phawba sangdokan khre. Institute singna megi tang 13 tagi na 19 gi manungda waiting list semlaga provisional selection list megi tang kun ayuki pung mapanda haidokani. Mahiroi singna megi tang kundagi na kuntaruk ki manungda online admission tawgani aduga institute ki maiketagi megi tang kuntare tagi na kuntra gi manungda final admission confirm tawgadabani hairi. Ngarang nongalamdai ahing pung amarom taba duaida Jiribam gi Uchathol mitei khunga naknana leiba Paukhosem Singson apokpa lalkholen gi dukan amadi Bana Naisial apokpa Thanlin Naisial gi mi leina da bajum mama sakhangdaba singna mai tharam le hairi. Paukhosem Singson gi jum adudi manak nakpa school gi hostel gi mairoi singna khanglakpadagi kanba ngamokhi adubo Bana Naisial gi jum adudi mamang chahi gi me thadagi jum thadoktuna chatkhibadagi mi leina da bayum ni hairi. Fire service ki miyoi sing laktuna mai kanbagi thabak chathaki thodok thokpam da police sing laktuna yengsinbagi thabak su chathaki haina Jiri News Network tagi phangba paw asina hairi. Asigumba thodok asina laikai amadi Jiribam gi tangdu leitaba bu thogai bani haina Uchathol Pioneer Club Uchathol Jiribam gi maikei tagi condemn tarokpaga loinana thodok asigi langla langjin thidok pinaba club asigi General Secretary M Pijes ki cherolama da hairi. Cherola sina hai Jiribam gi Uchathol da ngarang numidang pung 12 makhairom taba matamda kuina season rudraba wana saba dukan amadi wagi jum ama sakhangdaba singna mai tharamani mai chakle haiba laikai gi miyamna khanglakpadagi kutakta fire service amadi police ta pau pikhi mi leinadraba jum singasi hanadagi laikai gi miyoi singna ngak senduna lakpani matung tabada asiguma thodok asi thoktananaba security gi oiba chekchel thorang lokhat pinaba laikai miyam gi maigedagi mari leinaba authority singda appeal tawragli. Jiribam da oiragliba phibam asiga mari leinana miyam gi damak sexual thorang lokat poina Jiribam district na konma mafam singda ngarang megi tang ani dagi CRPC gi section chamagani phumari gi makhada athingba khara thamsinkhre. Athingba sigi matungina jila asina konma mafam singda miyoi manga amadi manga dagi henna punba khuju khulai puduna chatpada athingba thamle aduga numidangi pung 9 dagina ayuki pung manga phawba curfew thamkhre. Adumainamak law and order ngakpada saruk jariba government ki agency sing amadi essential service sing di athingba sidagi konthokle makhatana lautokriba phawba chanabi asi laikhigani haina Jiribam ki district magistrate Krishna Kumar IAS ki cherolamada hairi.
Kasar Police na War on Drugs ki makhada chatharak pa khongjang ama oina SDPO Lakhipur na luchingba Kasar Police ki team amana hauki bajum sakaisha namita Poilapul ki dukan amadagi ganja kg 8 makhairom phakre thodok asig mari leinana miyoi amasu phagatuna wahang pahong chathakre hairi Makal gi maikitagi khanganjaba ama hauki bachahi ki megi tang ahumdagi Manipur da kuki singna mitei da landarakuna mara leijatra miyoi kaya gi punsi pikhamna kiba yum kaya mai thadok pituna miyoi kaya ama lanjenatuna relief camp sing da leiriba ichilinau singidamak khallaga ngasi megi tang ahum numidang wairam pung taruk tarakpada Assam da joina khundaduna leiriba Manipuri Purupcha Kudingmakna Isa Isa gi Thongalda Maira Amamam Tang Katpituna Ing Tappa Mahusagi Manipur Oyen Binabat Thongni Minasi Haina Manipuri Kanbalup Makalna Lebak Miyamda Apil Taurakli Loinana Thawaina Pontha Oikraba Singitamak Ngasi Ayuk Pung Tarada Manipuri Guest House Konjiglekai Kasarda Haikat Lekat Tambagi Thoromama Pangthokadori Hairiba Thoromasida Miyamna Saruk Yabiu Haina Makalgi Maigitagi Convener Seram Herajitna Nolukna Ningsinglagli Manipuri Literary and Cultural Forum Tripura na sinduna ngarang megitang ani kabi asangba miniketan gi chahi chamagatra nipan suba mapok common thoram pangthokre Nalgoria da forum gi senior member L Ranjan Sharma na thoram mapo oiraga chief guest oina Manipuri Sahitya Parishad Tripura gi president L Birbongol amasung Marup Pauche gi joint editor RK Tarunjit na guest of honor obiki forum gi secretary Khoisna Mongol na taramna okpagi warol piraga Sahitya Academy Tripura gi member KH Birolana kabi gi maramda wangangkhi thoromga mari leinana kabi asangma miniketan bo saitharaduna KH Sabya Ketrimai Madhabi C Jamulina KH Konika L Pratima H Sarika KH Birolana Saireng Pathoki haina Agartala dagi phangba pawasin hairi Aroibada maroiba paw amukhanna Nong kanna tabana Dima Hasau jila ki mafam kaya awaba mayoknare hayeng thangsa phawba school suti lauthokre Churachandpur gi SBI branch tagi sakhangdaba miyoi singna lupa lakh kunrom gi senpham namduna pukre Higher Secondary First Year gi Darpan Portal kuthangda application pisin bagi matangda khara hongdok hongjin tawkre Jiribam gi Uchatholda yum amadi dukan mai tharamle CRPC gi section 194 gi makhada athingba khara thamjinkhre amasung Tripura da kabi asangba miniketan gi chahi 139 suba mapok common thorom pangthokre Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare